ꯁꯤ ꯑꯁꯥꯝꯅꯤ ꯀꯥꯔꯕꯤ ꯑꯪꯂꯣꯡ ꯗꯤꯁꯇ꯭ꯔꯤꯛ ꯁ꯭ꯋꯥꯏꯁꯤ ꯕꯣꯀꯥꯖꯥꯟ ꯁꯨ ꯍꯥꯏ ꯑꯗꯨ ꯁꯤ ꯑꯁꯣꯝꯒꯤ ꯑꯁꯤꯅ ꯁꯣꯝꯗꯅ ꯃꯩꯇꯩ ꯇꯥꯔꯦ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟ ꯁꯤꯒꯤ ꯃꯈꯩꯁꯤꯅ ꯁꯤꯅ ꯃꯩꯇꯩ ꯄꯥꯡꯒꯜ ꯇꯥꯔꯦ ꯃꯩꯇꯩ ꯄꯥꯡꯒꯜꯒ ꯑꯁꯥꯃꯤꯁ ꯃꯨꯁꯂꯤꯝꯒ ꯑꯗꯨ ꯁꯤꯗ ꯃꯍꯜꯂꯥ ꯑꯅꯤ ꯂꯩ ꯃꯍꯜꯂꯥ ꯑꯅꯤꯁꯦ ꯑꯁꯣꯝꯒꯤ ꯃꯍꯜꯂꯥꯁꯤꯗꯤ ꯄꯩꯁꯥ ꯈꯔ ꯄꯥꯏ ꯑꯗꯨꯒ ꯁꯣꯝꯒꯤꯁꯤꯗꯤ ꯈꯤꯇꯪ ꯀꯧꯏ ꯁꯤ ꯃꯁꯖꯤꯠꯅꯤ ꯁꯤ ꯃꯁꯖꯤꯠꯁꯦ ꯂꯝꯁꯤ ꯂꯝꯕꯨꯗꯤ ꯆꯥꯎꯋꯦꯕ ꯑꯗꯨ ꯕꯕꯥ ꯃꯌꯥꯝꯕꯅ ꯋꯛꯐ ꯇꯧꯕꯅꯤ ꯁꯤꯒꯤ ꯃꯁꯖꯤꯠꯁꯦ ꯂꯝꯕꯨꯗꯤ ꯆꯥꯎꯕ ꯑꯗꯨ ꯃꯤꯗꯣ ꯄꯩꯁꯥ ꯌꯥꯝ ꯄꯥꯏꯅꯗꯕꯅꯤꯅ ꯃꯁꯖꯤꯠꯁꯦ ꯑꯗꯨꯝ ꯁꯤꯒꯤ ꯐꯤꯕꯝꯗꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯁꯤꯅꯦ ꯃꯁꯖꯤꯠꯁꯦ ꯁꯤ ꯌꯥꯗ꯭ꯔꯦ ꯑꯗꯒꯤ ꯄꯨꯔꯥꯁꯨ ꯅꯦꯝꯃꯦ ꯅꯣꯡ ꯆꯨꯕꯗꯒ ꯁꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦꯅ ꯈꯔ ꯁꯦꯝꯒꯠ ꯁꯥꯒꯠꯂꯤ ꯃꯁꯖꯤꯠꯁꯦ ꯑꯗꯨ ꯁꯤ ꯁꯦꯝꯒꯠ ꯁꯥꯒꯠꯄꯁꯤꯗ ꯁꯣꯝ ꯈꯨꯟꯗ ꯂꯩꯕ ꯃꯩꯇꯩ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯦ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯒ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯕꯤꯌꯦꯕ ꯍꯥꯏꯗꯤ ꯄꯩꯁꯥ ꯂꯧꯕꯩ ꯂꯧꯗꯕꯩ ꯇꯧꯔꯒ ꯇꯣ ꯁꯤꯁꯤꯡꯁꯤꯅꯦ ꯂꯥꯛꯑꯒ ꯁꯨꯔꯤꯁꯤ ꯇꯣꯁꯦ ꯃꯅꯤꯄꯨꯔꯤꯅꯤꯁꯦ ꯑꯃꯔꯖꯥꯟꯗꯩ ꯂꯥꯛꯑꯒ ꯁꯤꯁꯤꯡꯁꯦ ꯇꯣ ꯑꯗꯨꯝ ꯂꯧꯕꯩ ꯂꯧꯗꯕꯩ ꯇꯧꯔꯒ ꯁꯤꯗꯒꯤ ꯃꯩꯇꯩ ꯄꯥꯡꯒꯜꯁꯤꯡꯁꯤꯁꯨ ꯑꯗꯨꯝ ꯆꯠꯂꯒ ꯀꯩ ꯑꯁꯣꯝꯗ ꯑꯗꯨꯝ ꯃꯣꯏ ꯁꯨꯏ ꯑꯗꯒꯤ ꯄꯥꯡꯉꯦ ꯃꯣꯏꯁꯨ ꯑꯗꯨꯝ ꯂꯥꯛꯑꯒ ꯄꯥꯡꯉꯦ ꯁꯤꯅꯤ ꯃꯁꯖꯤꯠꯀꯤ ꯐꯤꯕꯝꯁꯤ ꯁꯤ ꯄꯨꯔꯥ ꯅꯦꯝꯃꯦꯕ ꯁꯤ ꯀꯩꯁꯦ ꯑꯗꯨꯒ ꯁꯤ ꯏꯃꯥꯝꯒꯤ ꯂꯩꯐꯝꯒꯁꯤ ꯁꯤ ꯌꯥꯗ꯭ꯔꯦꯕ ꯁꯤꯅꯤ ꯁꯤ ꯏꯃꯥꯝꯒꯤꯁꯦ ꯁꯤ ꯅꯣꯡꯒ ꯂꯣꯏ ꯂꯤꯌꯦꯕ ꯁꯤꯁꯦ ꯁꯤꯗ ꯑꯩꯅ ꯏꯁꯀꯦꯅꯔ ꯑꯃ ꯍꯥꯞꯄꯤꯁꯦ ꯁꯤꯗ ꯃꯌꯥꯝ मतंग पांगनिगदी लुपा अमत ओरसो अनी तो ओरसो खरा अदुम पांगबीबे यागनी ये मस्जिद असम को मस्जिद है तो ये हाल है मस्जिद का देखिए ये इमाम साहब का ये हाल है तो आप लोग अगर मदद करना चाहे तो मैंने जो स्कैनर डाला है उस पर थोड़ा थोड़ा 1 रुपया हो 2 रुपया हो मदद कीजिए अगर नहीं देना चाहे तो भी ठीक है बस दुआ कीजिए तो नहीं देने से भी चलेगा कोई बात नहीं सिर्फ दुआ कीजिए दुआ हापसो हापत्रसो अदुम दुआ फौदी तौबे याइद्रा इमाम साहब से सक्सा माले अना हौजिक उचख्रिबा वीडियो दो ममांगदा अना थागतखिबा वीडियो ने अदु स्कैनर अमा अना हापगा थागतले अदो अदुदा मयामना नुंसीबीबदगी अदुम मस्जिदकिदा मखल्लगा लुपा अमा अनि चामा 35 चनिया पुसावी चंगा पुसावी अदुसिंगदो आई सेक्रेटरीदा सिनजाखरे मयामना अंगम अंगमबा खर खर तोरसु पिबिरकपसे मखोय अदुगी मतिक मोय याम हराउजै अदो आइनि स्कैनर अमा हापिसे सिदा हौजिखो अदुम मयाम पिनिंगगदी हापनिंगगदी लुपा अमा तोरसु अनि तोरसु अदुम हापीबा कैसु काइदे अदु लैत्रगना हापत्रसु कैसु काइदे दुआ तौबियो डालना चाहे 1 रुपया हो 2 रुपया हो डाल सकते हैं अगर उपाय नहीं है तो कोई बात नहीं कोई प्रॉब्लम नहीं बस दुआ कीजिए दुआ ही काफ़ी है खितंग सेमगत पंगमगद्रा हाइदना मोइसो कन्न होनजरी अदु सुम मस्जिद सी येंगो सुम नुंगाइतेबा सुम मवोंगजी सिदम मपानदा फी थारगा रोजादगा से सिदा इफ्तार टंगेबा सिदा फी मयामना पिरकपा खरा खरा दुना नुंग लैंगोय चे कैगा खरा दिलौ हौरे अदुगा टॉयलेट सो टॉयलेट अनी खक साबसु हौरे मोइसे टॉयलेट का अनी फौदी साब हौरे